Nauba ngasidagidine yumgi thaba khudimak imani loinamak tawrase imada amta yaholarosiko imasu masa wai sangdramnina thabakse yahonba nungaitreba ko hoi yai se ibani loin tawrase akhoi ma amta yaholarose adu se kainu mahangene akhoi ima se kayam kuina mabuk kangdoinoba sono sidi adubu khangdaba tha tara na puragane poktoiba khangaba o as tha tara adudi yami he se adudi tha tara sudriba phauba dum thabak togdoini ne ibani na hoida tha tara khatangbu akhoi ima nada yektraga loire natro se mane adu nauba ima se natana akhoi ima kanasu leitrabane aduna ima sigidamaktane akhoi hotnadaba yadabane ima sina akhoi gidamakta hotnabiribase nang kauganuko ai loina khangi se ima gi thawai ka tho maga ai gi thawai kalam gi khaliba ima sibu ima nati haiba ya habrani se ai khangi ai ima thaba se ai yam nungshi nauba layoi khraba akhoi gi ima do aduna saion tawduna lakba soiduna oigani minung sidana pek thalaba ima ase mapum kaidasu thirabasu phangaroye che imana kathok liba sumaina ainasu imagi damakta kathok lagi khale imana nungai roidaba imana pam roidaba thabak amata ai tawaroi imana haraugadaba nokadaba nungai gadaba khak ai honagani nauba hojikti asengba ima amasu phangjarabnina ibani gi karisu walaroi as ise yare se emotional amu sungnaduna kai kanabase akhoi mana ngasai phawdaba washing machine manungda ne phi myam yahobane adudo ai oina phawdurage aduga ichena ne cha oina lolamo ko washing machine dagi phi myam di imagi ngaktane phani go kariyo karawo loi shoramne adu nang phawge hairo nang tandradi kisu kaidine chalo he is imagi phanek paiba bu kai dorage haise aigi imagi phanek pai jamni kaino sidane kaisu hangoi ngai lekte bema noi nupi na mahela yam paktabaje paini to kani imagi ne kuchi imagi phanek mase to hapaga ne lam jatpada ne se nomai bom top naga pan haido nangam da tadribo ses ngang bagaze yam tina hairame koi nang paje kanana haidana bu khangino khangtene ai bu jita khangda ngai o noi na nang pa se arai bana ti naw bani naw ba khangena na yare wathi do le nu ta lo ai ne phi phawar lo ra ne ta lo rong da ba is dapti mai tai nawa che nang phi phaw do bu do phawdo ro ai ne salon ba se mi kup na kup da lo ra ke ne du gi wati so phawdo ro thaba nang na janingi do kai no yengoro ai dine suti pangna phangdabalina sumaina pak samina base hekta ngamde aduna ne leiringai ta lehorase yaranida tamo nasai hai makhal suna tamona loin leibira dudi karino thaba nangbu hai khatang charaga leirage haibro hai nataba kharasu haiyudana yarani tamo adu sharupudine nawbaga thoiga do chauga momoga yam pamjabane aduina leikhraje aduga horen puna jaminarage ba adu thaba nanga janing ba leiradina aingon dekta hairo aina office halakpadane adum leirake aduga ne thaba ngasai doctor na su haireidune nang hojik tha tari changabanina yamna section gadabane jambando kuning wangba amda tongba yade aduga thaba ingkangsu ka hin toksanba yade ko chatpada phajana yenga jatkadabane hojik dine soiba ngamba yadrabane yamna section gadaba thaba ingkangidi nawbaga thoigana ayam loin tawrabanida aina hinjang seme thoina mullaga dum semni aina ising chore nawbana mullaga dum thangjan biramni adugi hairadi moyana loin tawrabanida tamo hojikti angang singche gyan loin tare thaba mase nangna asengwa mama amagi gun chelu banani nauri ngai matam dadi ko aingonda moina waraubusi adubudi tamo kanana bu haraudoinoda mama amagi mahutta nupi amana mahotsinda lakpa haibase kana matana haraunadabani loinamak mamitagine mapi tanaba ngaktani adubu hojikti isa ani se ima haidana koitan hektane
Nang udrabadine leiba ngampote bokoy animak school halaedana ima karai lei karai chakrino jinam toiba ingonchida ado tamo hojikti isa ahongi mama oigadawre aise kayada laibak phakraba ho nangda natiye laibak pharise aishu hojikti aisu isa ahongi mapa oigadawre dana tamo aigi khuse chandare ado tamo na horen sangakpada asigi bag se amda paibiroba thaba nangna pairi pojaido yamalle khara tamamo ai bairage nabu akangbaduga amutu sandana ne hang se jangamo aine khara pusalage nabu akangbaduga kaina mana kangi kangalaga hang hoi tamo ai jangamage ko dude masidi kaino aibu ngasai phi phorom dida ngasai washing machine da yahobani o isa thoina choidanagi phogdok poiramani ai isa leijabaga se kayada nungariba isa sarok labaga se yadene se ai mateng pangba haureba kayada nusikrabanu yengone se nakhoi nachanupi nungsibiduna phogdokpa natiye machanupa aina phogge phogdoga ha kaino aisibo imagi phanik phiron myamdo nangna phogdoiro mane aina phogdokpane hai myam ado mikup amakatang ngaibiyo myamda karigomba kharadang haijage video ase yamna sutian kre aduna maram moiraga yamna sauning basu adum yawrangani haina khanjai aduma pu saubigano mayam gi oiba mod ki matungina writer asina wari ase makata ni ithaga dori bane mayam da khudol tawkraba poktabi masu imani hariba wari asi mayamna makata haning badaragadi comment ta haibirammo writer aduna mayam gi oiba mod taraba matungda wari asi makha chathaga dori bane maram aduna mayam comment makha tahaningde haibado haibirammo aduga aihangna mu writer duda haijaga dori bane karigomba mayam na pambi bataragadi aina su khara thuna thagat wari adu inanaba haijage writer aduda mayam gi damakta ado mayam swaida loisalage bye bye